मैम तो अखोई थबों फमदा मुहल्लनी को हनबगी अइना पोचै हेकपगी सुम मतेम तंग नमगे तौबने सि सागसी सागदे हाइनमनि सि दुम कनु चाय चमथों चाबदा हावने कनु जोदु सि कोबी जे तिन तारे नान खोइ अहाम लाखदे याम फजरमबनेबा हजिक से चातबगी हाइदेबा खंगदे दुम तिन तारे सिसे खरा पुगी के तौन हेगा दुगा सिना पाकपी सिना कनु तौदना हदि नापीने योमे इमानों सेंदोकपीरदे खरा फगले अतोपा खोइ सिदा अतोपा सिंग हौरि माना खितंग कनु फब वाले अतोपा सोम नाकन हौबा साय साय थौबनि याम थबी हौरे मैम तु सिले थबी पाले हौरे न ते मनुंग दु मसा मसा याम पालेको आई थबी अमन जु पु सखिगे तौने थबी जे खोइ हेक्तोए कनु तौरग हाइदि सलाद अम चाथोएबा सिदा नि पाले तो अहुम पाले मसिदा अहुम दगी अहुम पाले सिदा तुसे मसा हवाई करंदी सिसे ये कनो येंदेंग थों चा हन तो बुदुनी हवाई दुनी मा चा हम पाले सिदा कांग भुंजले मैम ती yung जनी पा तो वन अखोय मैम हे साये स्काई से खरा मदि उद्रे ओके मेरा तो हाइदा खोय हम हे सा बने नुंती ngasi चमफुट फुल सा खरे अहुम ल मरी दा दे मरु लौन बा तो ओम थाबे नो सो पान बने दु हाइदि थबी जे अइना तै उठखा बने अदु से लेगी पाले बने मचा मचा मैम हम मचो खोय चंपरा जे खरा दि हे पुनी सिमहि याम होमे दि मा पु संजबवाने बा महि याम होमे सिमर मत याम लोला पान बने काय खले हे साथोए खोय मकु यावने दुम मैम हंगाम जे तो हंगाम याम पाए कैमरा ददी पिक पमान बवानी याम पाए से पाकपम ले तु पिरनी को हेंग पुगनबा तो यामदी पुरो दि मादि याम थुना ngangjelle adun freeze ta thamaju du ngangjelle याम थुना दिन जाथौदरिना पाकपि नाकोपि जे कालेन मतमने खुयुम थाजबो तारु कालेन मतमनि बर पटलेबको दुई कालेन मतमनि न नोंग चिबे ताबदो माले याम बर पले निथम थाना खा क्वीन थम्बे आदो लैरुबगा खुयुम थाजबो दि युम थाजबरा खितंग दि फबो माले को थम्बदा क्वीन हंगाम जौरे सि लैरे नाकोपि मान सेक पिरनी पोसे खरा जे थम्मे अइना जु हे ना पापि खरा याम दिन तबिदा असोम दु हौरी नाकोपि ना पापे कोना चाबदु लेसलक्त्रे लोयरमनि लोयना तिने को खोइ गाय थम्बमने सिदा थम्मे इमान तु नुसिदासु हे ना पापि खरा हे पिरमे दगी सिने सौग्री लेरे हवाई जे मान मरु लौन बगा दे खंतो एकने ना हाय पुनुम थम्बने नमजन बने सिदा हंगाम लेरे मयांग तोंजनी हेक पने मखादरे को लथोगे मोरो तेकपगा चुजाक लेरे नुगा येंद्रेम सिले येंद्रेम जे मना जे खर कंगे नुसा साबेर माले मना कक्थलने मा फन सेंबिरानी सुम थमम बने माना दो नम बने apa pina ko bije camera ta de video di yam hangam yam chaw ban to koi hai din tham thai hangam mai tau ban to iman pure thamme he ko hangam khara pu ge taw ne khoi hangam hai yam di pu roi yam thu na ngang jelle ba to to iman mam hit pi rani manam sing cha ni da hangam je han cha thoni aina chara mu tang pu gen hai ba ada khoi cha ki ba koron den na ru de ne du na di sina khoi gi pukhi da nga to thada do ni pukhi thada to iman nga chai ba hangam si तो इमाना कोबी कनो दो कांसोय चान बदे तो कोबी मसोय नत्रे मासी जा कोबी मसोय कवे बा माय मसोय दुम काबी दो सुरु न खायरा गाय थागा कांसोय चाबदो याम हावबने मासी अखोय नांगै चाबी ददना कनो तौरे लोयना तीन तारमे बा तो तो पाई सब्सक्राइबर सिंग पांबा हाइदि चाना होना जरिङैदा अदुम तीन लोय तारमे अदो अखोय पुरगे तौ इमाना मादी कनो तौरे नै पुरो न हायरे अको मा पालकपम चाहौरगे न अखोय पुरगे तौ सिदा लेङैददि का निंसिंगदेबा युंगी इंजांग जिंजा आयोर खानदा मो एक चानिंग मन को खोखोतन युमदा लेङैददि थौ कान साबिदबा खोइसे तो आ चखरा कानदा न हेक तंगावदन चानिंगबन सिले सिदा सोम लेरे मा असिना nga thada दोनि
ꯑꯩꯈꯣꯏ ꯉꯥ ꯆꯥꯕꯅꯦ ꯂꯣꯏꯅ ꯒ꯭ꯂꯥꯁꯇꯣ ꯆꯥꯕꯅꯦꯕ ꯃꯅꯥ ꯃꯁꯤꯡꯁꯦ ꯁꯤ ꯂꯩꯔꯦ ꯇꯤꯟꯕꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦꯗ ꯌꯥꯝꯅꯕꯨꯗꯤ ꯌꯥꯎꯗꯕꯅꯦ ꯑꯩ ꯉꯁꯥꯏ ꯌꯦꯡꯉꯝꯃꯝ ꯄꯛꯇꯕꯅꯦ ꯑꯩ ꯉꯁꯥꯏ ꯌꯦꯡꯉꯝꯃꯝ ꯍꯥꯏꯐꯦꯠ ꯃꯣꯏꯅꯗꯤ ꯑꯃꯅꯤ ꯄꯛꯑꯒ ꯀꯩꯅꯣ ꯇꯧꯔꯝꯖꯥꯠꯅꯤ ꯁꯤ ꯃꯅꯥ ꯑꯔꯤꯕꯁꯤꯅ ꯌꯥꯝ ꯅꯧꯕꯅꯤ ꯁꯤꯁꯦ ꯆꯦꯡ ꯁꯨꯔ ꯀꯣꯠꯂ ꯆꯥꯕꯁꯨ ꯌꯥꯝ ꯍꯥꯎꯗꯅꯦ ꯃꯁꯦ ꯆꯦꯡ ꯑꯁꯨꯕꯗꯣ ꯀꯨꯞꯁꯨ ꯀꯥꯏꯅꯕꯗꯣ ꯑꯁꯤ ꯀꯩꯅꯣ ꯏꯃꯥ ꯑꯉꯧꯕ ꯃꯅꯥ ꯁꯥꯠꯂꯤꯁꯦ ꯇꯨ ꯁꯤꯗ ꯁꯥꯠꯂꯤꯁꯦ ꯃꯌꯥꯡ ꯅꯦꯝꯕꯨꯝ ꯑꯁꯤ ꯀꯩꯗꯧꯗꯣꯏꯅꯣ ꯑꯁꯤꯗꯤ ꯍꯤꯗꯥꯛꯁꯨ ꯀꯟꯅꯤꯌꯦ ꯁꯨꯝ ꯉꯥꯜꯂꯒ ꯃꯦꯠꯂ ꯆꯥꯁꯨ ꯌꯥꯏ ꯊꯣꯡꯉꯒ ꯆꯥꯁꯨ ꯌꯥꯏ ꯑꯅꯥꯕꯗꯣ ꯁꯤ ꯆꯥꯅꯩ ꯁꯤ ꯁꯥꯛ ꯆꯥꯕꯗꯣ ꯀꯥꯡꯁꯣꯏꯁꯨ ꯁꯣꯏꯔꯒ ꯆꯦꯡꯀ꯭ꯔꯨꯞ ꯑꯉꯥꯡꯕ ꯁꯥꯛ ꯆꯥꯕꯅꯤ ꯁꯥꯛ ꯆꯥꯏꯕ ꯑꯥꯗ ꯕꯦꯡꯒꯥꯂꯤꯒꯤꯅꯀꯣ ꯌꯣꯟꯕꯅꯤ ꯃꯆꯥꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯀꯥꯡꯁꯣꯏ ꯊꯣꯡꯉ ꯆꯥꯏꯌꯦꯕ ꯍꯋꯥꯏ ꯊꯔꯥꯛꯀ ꯇꯧꯔꯒꯅꯦ ꯑꯁꯤꯗꯤ ꯃꯥꯏ ꯃꯈꯣꯡꯁꯦ ꯂꯣꯏ ꯃꯀꯨ ꯀꯥꯊꯣꯛꯑꯒ ꯃꯅꯥꯒꯤ ꯇꯣꯔꯣꯕꯣꯠ ꯍꯦꯛꯇꯣꯔꯦ ꯃꯌꯥꯝ ꯇꯣꯔꯣꯕꯣꯠ ꯆꯥꯎꯅ ꯍꯥꯏꯕ ꯄꯤꯔꯛꯄꯗꯣ ꯑꯗꯨ ꯆꯥꯗꯣꯏꯅꯤ ꯑꯗꯨ ꯆꯝꯐꯨꯠꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯇꯣꯔꯣꯕꯣꯠꯁꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯇꯣꯔꯣꯕꯣꯠꯁꯤꯗꯤ ꯌꯥꯝ ꯀꯞꯅꯤꯡꯉꯝꯕꯅꯦꯕ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯆꯝꯐꯨꯠꯁꯦ ꯌꯥꯝ ꯆꯥꯕꯒꯤ ꯆꯠꯅꯕꯤ ꯇꯧꯅꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯍꯥꯟꯋꯥꯏꯗꯤ ꯇꯣꯔꯣꯕꯣꯠꯀꯁꯦ ꯌꯥꯝ ꯀꯞꯅꯤꯡꯉꯝꯕꯅꯦ ꯑꯉꯥꯡ ꯑꯣꯏꯅ ꯇꯣꯔꯣꯕꯣꯠ ꯂꯩꯔꯦ ꯏꯃꯥ ꯀꯌꯥ ꯍꯦꯛꯇꯣꯏꯅꯣ ꯃꯅꯥꯁꯦ ꯀꯪꯁꯤꯜꯂꯦ ꯑꯅꯤꯗꯪ ꯍꯦꯛꯑꯁꯤ ꯍꯥꯏꯗꯤ ꯃꯥꯏꯔꯦꯟꯁꯨ ꯅꯍꯥꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗꯒꯤ ꯃꯌꯥꯝ ꯍꯥꯞꯄꯛꯑꯦ ꯇꯤꯜꯍꯧ ꯆꯅꯝꯁꯨ ꯍꯥꯞꯄꯛꯑꯦ ꯃꯣꯏꯗꯒꯤ ꯑꯗꯨꯗꯣ ꯏꯃꯥꯅ ꯄꯨꯔꯣꯅ ꯑꯗꯨꯒ ꯑꯁꯤ ꯃꯊꯛꯇꯁꯨ ꯄꯥꯜꯂꯦ ꯃꯊꯛꯇ ꯇꯣꯛꯑꯁꯤ ꯃꯥꯏꯔꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯦꯟ ꯆꯔꯥ ꯃꯥꯏꯔꯦꯟ ꯄꯥꯝꯕꯗꯨꯅꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯤ ꯂꯩ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯈꯔ ꯍꯦꯛ ꯆꯠꯈꯤ ꯏꯃꯥꯅ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯏꯌꯦ ꯄꯣꯠ ꯍꯦꯛꯑꯝꯗꯥꯏꯗꯨꯗꯒꯤ ꯇꯨꯁꯤ ꯂꯩꯔꯦ ꯊꯕꯤ ꯂꯩꯔꯦ ꯑꯩꯈꯣꯏꯁꯨ ꯄꯥꯟꯕ ꯑꯩꯅ ꯎꯠꯄꯗꯣ ꯊꯕꯤ ꯍꯦꯛꯂꯛꯑꯦ ꯑꯗꯨ ꯃꯥꯏꯔꯦꯟꯁꯤꯅ ꯑꯩꯈꯣꯏ ꯆꯦꯗ ꯍꯥꯄꯛꯄꯅꯤꯀꯣ ꯅꯍꯥꯟ ꯆꯠꯂꯨꯕꯗꯨꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤ ꯂꯩꯔꯦ ꯀꯣꯂꯝꯃꯤꯁꯤ ꯂꯩꯔꯦ ꯍꯪꯒꯥꯝꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯍꯋꯥꯏ ꯏꯃꯥꯅ ꯈꯟꯇꯣꯛꯑꯦ ꯃꯔꯨꯒꯤꯗꯨꯅ ꯊꯝꯃꯦ ꯁꯤꯗ ꯁꯧꯒꯔꯤꯁꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯍꯦꯛꯄꯗꯣ ꯇꯣꯔꯕꯣꯠ ꯑꯗꯨꯒ ꯇꯤꯜꯍꯧꯒ ꯆꯅꯝꯒ ꯅꯍꯥꯟ ꯃꯣꯏꯗ ꯑꯩꯈꯣꯏ ꯆꯦ ꯍꯥꯄꯛꯄꯅꯤꯀꯣ ꯑꯗꯩ ꯀꯣꯕꯤꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯅꯄꯥꯛꯄꯤꯁꯤ ꯂꯩꯔꯦ ꯁꯤꯅ ꯅꯨꯡꯁꯤꯗꯥꯛꯁꯤ ꯂꯩꯔꯦ ꯇꯨ ꯁꯤ ꯅꯥꯀꯨꯞꯄꯤ ꯀꯩꯀꯥꯁꯤ ꯍꯦꯛꯇꯣꯏꯅꯦ ꯅꯣꯡꯁꯤ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯏ ꯇꯨ ꯂꯝꯕꯤꯁꯤ ꯀꯦꯃꯦꯔꯥꯗꯗꯤ ꯎꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯦꯛꯑꯅꯤ ꯏꯃꯥꯅ ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯨ ꯍꯦꯛꯄ ꯆꯠꯈꯤ ꯇꯨ ꯏꯃꯥꯅ ꯗꯦꯕꯤ ꯍꯦꯛꯑꯦ ꯅꯣꯡꯁꯨ ꯆꯣꯠꯂꯦ ꯇꯨ ꯈꯨꯠꯇ ꯄꯥꯏꯔꯦ ꯁꯤꯗ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯏ ꯀꯦꯃꯦꯔꯥꯗꯗꯤ ꯎꯗ꯭ꯔꯦ ꯑꯝꯇ ꯁꯤꯗ ꯃꯔꯛꯇ ꯏꯃꯥ ꯂꯣꯠ ꯌꯥꯝ ꯄꯥꯟꯗꯥꯏꯅꯦ ꯂꯣꯠꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯗꯤ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤꯅ ꯌꯥꯝꯅ ꯂꯩꯔꯝꯃꯦ ꯑꯃ ꯆꯥꯔꯤꯉꯩꯗ ꯂꯤꯟ ꯃꯥꯟꯕꯤ ꯁꯦꯕꯣꯠ ꯂꯤꯔꯦ ꯏꯔꯣꯜꯂꯁꯨ ꯆꯥ ꯌꯥꯏ ꯑꯗꯨꯗꯤ ꯏꯔꯣꯝꯕ ꯌꯥꯏꯌꯦ ꯀꯥꯡꯍꯧ ꯌꯥꯏꯌꯦ ꯁꯤꯡꯖꯨꯅ ꯑꯅꯝꯕ ꯆꯥꯏ ꯍꯥꯏꯕ ꯋꯥꯅꯤ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯃꯇꯝꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯆꯥꯔꯤꯉꯩꯗ ꯅꯣꯡꯁꯤ ꯂꯣꯏ ꯆꯣꯠꯂꯦ ꯐꯣꯟꯒ ꯃꯌꯥꯝ ꯏꯃꯥꯅ ꯀꯩꯅꯣ ꯍꯦꯛꯇꯨ ꯅꯥꯀꯨꯞꯄꯤ ꯍꯦꯛꯑꯦ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯍꯦꯛꯇꯣꯏꯅꯦ ꯁꯤꯗꯩꯁꯤ ꯅꯍꯥꯟ ꯍꯦꯛꯈ꯭ꯔꯦ ꯑꯗꯣ ꯅꯥꯀꯨꯞꯄꯤ ꯌꯥꯝ ꯄꯨꯔꯣꯏꯒꯦ ꯏꯃꯥ ꯍꯥꯏꯗꯤ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯑꯦꯕ ꯑꯗꯒꯤ ꯅꯥꯀꯨꯞꯄꯤꯗꯤ ꯉꯥꯡꯕ ꯉꯥꯡꯗꯤ ꯕꯔ ꯄꯠꯂꯦ ꯑꯗꯣ ꯌꯨꯝꯒꯤ ꯊꯥꯕꯗꯤ ꯌꯥꯝꯗꯤ ꯄꯠꯇꯝꯅꯦꯕ ꯑꯗꯨ ꯅꯄꯥꯛꯄꯤꯗꯤ ꯌꯥꯝ ꯉꯥꯡꯁꯤꯜꯂꯦ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯅꯣꯡ ꯅꯤꯅꯤꯗ ꯆꯥ ꯂꯣꯏꯕꯒꯤ ꯆꯥꯡꯗꯣ ꯄꯨꯕꯗ ꯄꯥꯝꯃꯨꯏꯑꯕ ꯅꯥꯄꯤꯁꯨ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤ ꯅꯣꯡꯁꯤ ꯀꯦꯃꯦꯔꯥꯗꯗꯤ ꯎꯗꯕ ꯋꯥꯅꯤꯗ ꯇꯥꯕꯁꯦ ꯑꯗꯨꯝ ꯆꯣꯠꯄꯒꯤ ꯂꯝꯕꯤ ꯅꯥꯟꯕꯒꯤ ꯈꯨꯇꯥꯗꯣ ꯇꯥꯏꯌꯦꯕ ꯆꯤꯄꯦꯠ ꯆꯤꯄꯦꯠ ꯇꯥ ꯂꯩꯔꯦ ꯅꯣꯡꯁꯤ ꯑꯗꯣ ꯀꯦꯃꯦꯔꯥꯗꯗꯤ ꯎꯗꯦ ꯏꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯒꯅꯦ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯊꯦꯡꯅꯗꯕ ꯆꯠꯂꯨꯈꯤꯒꯦ ꯀꯥꯏꯗꯕ ꯄꯨꯂꯞ ꯄꯨꯂꯞ ꯎꯈꯤꯗꯕ